Anganba matamdagi hauna miyoibagi sabatyana chakhulakpa amadi tongan lam kayada anoba polam kaya pothorakpa asiga aikoi miyoibagi khutsa hibigi lamda heithoi singthoiba asiga tanna thanaba yatraba mari leineri khudam oina hairabada kangkhong pothorakpadagi hauraga tongan ba makalgi khuzu khula kaya pothorakpadagi aikoi miyoibana nungaina hingbagi mahau ama pibaga loinana khudong chaba piri maram aduna khutsa haiba haibasi sabatya amabu chakhotpa amadi mangzil thanabagi maram oiri khutsa haiba natraga skill haibasi karigumba thabak ama mapung phana tauba ngamnanabagi gun natraga haisingba adubuni aduga vocational education haibasina karigumba akhanaba senpham ama tauba ngamnanaba mai masing piba adubuni kunmathoi suba chehi cha lakpadagi vocational amadi school education asida ahenba miyeng thamduna leba amagi semilon chakhot hanaba amadi moromdom lepchaba ngambaga lonena mangromda changchinnaba lakulakpa khongthang amani leiba sigin hapun namak sarkar ge thabak sing phangba haibasi oithokte maram aduna vocational training natragana khutcha haibagi lamda mai masing tamba asina isana isabu thabak pijaba atopa miyesing dasu thabak piba ngambaga loinena senthok lambi ama piba ngamhalle Varatangalingay matamdagi hongna tongan balam kayada vocational training adumuk piduna lakli gurukul system ngalingay matamdagi chanaduna lawshingu ba hidak langtak fishalon sa amadi ate khutcha haibagi lamsingda takpi tambirami adubu loilem lengak matamda clerical amadi academic education da ahead miyeng changbadegi vocational education da puning thogalamde adubu sarkar na national skill policy national skill development mission pradhan mantri kausal vikas yojana PMKVY amadi ate flagship scheme kya paikatuna vocational education da ehenba miyeng thamnarakli NEP 2020 gi makhada classics tagi hogduna khutsa haibigi sinfam de hena mangzil thaba ngamnanaba hands on training internship amadi project yumfam oiba tambibagi wafam yauri English ngani kunmanga fawgi manungda chada yankhagi changda khutsa haibigi sinfam tamliba miyoisingda vocational education pinabasu pandam thamli Awangba thaki institution sing dasu vocational coursing hangduna multiple entry amadi multiple exit ki khudong chaba piri bachelors of vocation VVOC amadi masters of vocation MVO coursing college amadi university singda hangduna takpi tambiri hairiba certificate asi pairiba mahirushina ate graduate natraga master gi degree pairiba mahirushina thaba yaba parikha natraga thabak changbagi parikha sing thabagi ayaba piri Manipur gi oina Industrial Training Institute ITI Dhanamanjuri Community College Manipur University gi Department of Vocational Studies and Skill Development JCRE Polytechnic amadi neli na chingbada mahiru singi damakta vocational course sing hangli masigalona na National Skill Development Corporation NSDC State Skill Development Mission Sector Skill Council SSC Ignauna chingba kaya asina Rajya se the vocational education ki course kya takpi tambiri Rajya se the vocational education ki mahima sing pibada tongan basing da bakya thingna da banate Audio ki masing marang kaina leitaba na maram oiraga thabak phangbagi chang watpa matik chaba matanga chunaba infrastructure watpa udyog ta darka leiriba khutsa haiba amadi losing sing curriculum da mapung phana chunaba watpa mahiroi amadi mama mapa singna course sing asigi maramda ningthina khangdaba mari leinaba udyog singna campus placement gi chang nemba amadi rajya sida hojik oriba tangdu leita da ba phibam asinasu vocational education da hakthing na natraga na koine na chething piri Sarkar amadi lana institution singda hangliba tongan ba vocational coursing asi mapung phana mai pahnaba honabada lamdam asiga chunaba vocational education asi mai masingi makhongdagi horuknabagi thausil semba institution amasung udyog singa punna chatminaba digital amadi technology gi sector singda ehenba miyeng changhanbagi tangai fadaba leiri Lamasida ehenba senfam thadaba magun leiba amadi lisang sina chanaba yaba mahimasingi lamda ahongba purakpa amasung thabak pibigi chang hengat hanaba honabada Manipur da vocational education na maruiba engine ama oiduna lamda masigi semilon hena chakot handuna nahasinda thabak piba natraga mashana masabu thabak piba ngamjaduna hena chakotba moromdom lepchaba ngamba amadi malemgi skill gi hab oinanaba pumnamuna honabagi tangai fedaba lei